ngasi numina wairam phongkiba tungan tungan ba manipuri sifong singdigi maroibi ipaoksing myamna thamjigi ahanbada manaba pauksiri khongasaraga se minister na lusingduna jananeta irabot ki mitamda laikatuna awang pathakta ikai kumnakre lenga amadi myam puna thabak tawminaga dabane haki se minister en berena lusingduna state asina ngasi jananeta hizam irabot ki state ki thakta pangtokpa jananeta irabot de 2022 gi thoram thangmaiban lila sing khonang khongna pangtokpa thoramna mapung fan ikai kumna wutre Thauram adugi athoiba mithunglengi warol pibada se minister birena lenga amadi myamna amatoiba tim amagumna hotna minaramba amadi manglomda sangsin minarabadi mai paktaba leite aduga lenga na state asigi myamna yadaba thabak natragna thauksal amata tawroi haina thajaba phongdokhi mahakna hai lenga na myamga khusamnarag state asigi myamgi thabak tawgani haibadu democracy di yadaba mi kharasu leigane dubo lenga na masing yama myamgi apam matungina thabak tawgani Set Minister hai thoram pangthok libasigi asengba wakhalun adu khangna aikhoina laikhidraba lusing basigi mitamda laikat pani aduna aikhoina ma ki khungul liduna makna pamjaram madu khunai gidama afaba khradi tawba ngambaduni miyam gi lusing basi tuhat nehat piraba lairaba gi yaifanaba khongpham sena lepkhiba aduga singamari tamani gi marak toiba manipur ama ohenba haibasi ma ki thajabani haiki Lusing basi ki matik mayai palladuna ma kabini journalist ni theater artist ni polo sanarui amasuni lusing ba mo oina english ngamo samapan kuntra ga mapan nupi lalgi lamjing mani students budi singi mikhal ga mari laina se minister na mari laina basing da appeal tawraduna mahiroi singa mari laina ba issue sing di free and fair ohenga da bani haki mahiroi singi liberty and freedom ikai khumnaga da bani aduga ningthi na khannaraga makoi gi mikhal matam sana hek yariba makai thuna free and fair oina pangthok da bani freedom of speech aduga freedom of press su decency aduga morality gi limit amadi lei hairaduna aikhoi constitution gi makhada bound tawi aduga masigi wang malana satpe adi Lone adaba yuyon basing faganaba mass drive sathanaba state ki senior police officer sing da kanaki lengana state asida yu legalize tawna bo honari haibadu amukasu panduna set minister birena sen haki yu legalize tawbusi punsi kanaba gidamaktani thoramapu oikiba power forest environment and climate change agriculture science and technology Minister Tes Bisorji Sungasigi Thoram Numit Pangthok Libasi Karigi Damaktano Haibadugi Nungi Warul Kangminaba Matau Taraki Laikidraba Lusing Basi Kunagi Yefanaba Tabak Mayam Taurami Hainasu Bisorji Nafungdoki Thoram do the Minister Sing MLA Sing Local Body Singi Adakya Jila Parisat Pradhan Chief Secretary Yawn Officer Sing Saruyakiadi Makasa Tarapo na to papom na Slopland Public School Khongjom gi mathakta athing wathamle KYKL India gi awanong poklamdams Westia si India da yauri bisilale haina khalaga ningtam I hauri balamdam amani lamdam sigi sarugam oiriba kanglei paksu ningtam lalau hauri balamdam amani furup sing masagi phangpham tokpa hak tanduna lal hauba insurgency haibisi malem gi satna kanglon international law na masakhangba laingak lon laisem lon gi thaudo amani lalhau lup sing amadi lalhau sing su malem gi satna kanglon asina sakhangba thawai roi ngaktani ningtam ihau ama pangthok pai basi lenga ama lingba sathabak sa manana sel yam sangi lenga ama hinghanmada sangba sel adu lenga aduna selka tax oina miyam de khongbali kanglei puari desu lalupka ba haibasi thabo oina lokhatpa selka makhalamani masiga sa manana ningtam ihau su miyam degi selka khongkat patai matang asida ekhoi punamangna khangdaba yadabu wafam amadi selka haibisi inglaga piba piningdraga tokpa selgi sangsu pining basangna piba yaba nungsiduna piba sel donation ati haibisini selka haibisi pidaba yadaba selni sangsu piriba mina lepanati lawriba kangbuna lepani yamali hanthau haina ngangna badiyai sungpi piroi habidi yadi makha tabada selka pidrabadi serak phangpham thoi Masjid Lalhaugi amasum laingaki satna kanglon amani Slopland Public School that Village Khongjom Thobal District hairiba CBSE da mingsanma private school asida KYKL na selga oina sel kharapi na ba hairakpasi sahi mari mangasore mamana KYKL na ONK gi khongjang sangsilingai desu miyam yenglaga mai masingi khanana ba madi sanggeng matada nathaba pambai sijina ba thingna ba kanglon khara ngakna ba haibisu leki adubu thawai khide matungda selka piu haibisu manana hapte mi thare unasiyadi CAP re lawyadi phone tawre phone thangante school asigi authority amadi principal asi ningtam mayokta leiba amadi KYKL bu khuraida hauba tu amagum uba miyoi ngaktani haina KYKL na lawre
Maram aduna KYKL na school asi English ngani kun ko humdoi academic section digi athingba thamna ba warep tare school asi da hauji huzik tamliba mahairoi singi mama mapa ahal laman singna khutta lairiba tha ahum asigi matungda angang singbo atop school singda hongdokhinaba thaurang tawba hobiro haina KYKL na nungluk sari aikhoi KYKL asi tawgadaba thaba ama tawgani haibisi irai laina haigandaba hana muna thigalaga maram muna khanglaga lakthokpa amadi thabakta khut thaba lup amani hauzik laukthokjaribi sahi ama hena khanaraba matungda laukthokjaba wapam amani Slopeland Public School gisu saga sading thabak thaudau mari matang muna thigalaga laukthokjabani masi sahi ama hena khanaraba matungda laukthokjaba wapam amani Slopeland Public School gisu saga sading thabak thaudau mari matang muna thigalaga laukthokjabani masi sahi ama hena khanaraba matungda laukthokjaba wapam amani ahal laman singna tarai na lobigano haina ningsingjari ngasi kanglai pakta school college institute lingkhatpiki thaba si sama karbar business were khunai gi thogal social work oibigi saruk maset mata suyaude sangeng matamda nataba pambai sijinabadi school gi authority singna hakthengna natraga nakoinana mating pangba sangeng mai pakpa angang samagi sang percentage henganaba aran pambai sijinaba makok mathang taba angang masing yamnaba huran thodang kaya tawa sangeng gi wangsi sembo oza senjau pidunu neklaga lona ngong tamhanba makok mathang takhib angang senjau thadaduna leiraga makoi gi school tamhanba sangyengna phangba magwang khanaba school na mathakta wanomba oza singbu phadi sumbung sumba mingjal sel ka hena wangba phi makhal kya lawa asina singba sendongda yumpham oiba thaudo ka hena tawre karbar gum bengna senthang pire saga sading satar accountant singna hole asumna capitalism gi khamthenglaba lalongkya mahitambagi lamda pusilakle matamgi tawdoba yadabani hairabasu new liberals economy gi market na education gi fazaba saktam manghalakpa asidi pumsum sumba asumadi oiroi phataba mai soidana lakani miyoibigi punsida madi khunai di hirampuna mangna selamadi sendongna lepa yade haibasi khandaba matam oirabani haina KYKL gi secretary publicity and research ai phebana khuyek piduna thadorakpa sirol amada phungdorakli Maka satarak poina to papawamana ERO mayang Imphal Municipal Council ge asoi thong irang thokna ba sinbigano yuhenba ERO mayang Imphal Municipal Council ge asoi thong irang thokna ba sinbigano lamdamasi lo sat paleba angni kawdaba phoi mathau tarabadi logi mating logani haina mayang Imphal Municipal Council ward number 5 ki intending ward member candidate Yanglem yuhen ba Metei phongdokre Manipur Press kapta pangthokpa pawgi mifam amada yuhen ba Metei na makhatan hai Haukibu kumza English singaniga taraga mangagi municipal council election gi electoral roll 2020 amadi preliminary electoral roll 2022 phongbadasu adumak ward number 5 ki pot number 2 da yauduna lakaba miyoi kya khanghodana haukibu kumza English singaniga kungani thoigi September kungu humdoi da phongkiba final electoral roll da ward number 5 ki pot number 1 da Putoki baduga mamang thaki pot number 1 da yauraga lakpa miyoi kayana ward asigi pot number 2 da pushilakpada sieng na angpapui masida mamang thakgi hauraga adumak yauraga lakpa marakna isama si ward asigi pot number 2 da member candidate ama oijagi haiduna matam kya gi mamang gi miyam gi thaugal tawduna laklaba matung khangaudana aigi imung manung saganati amadi akoiba laiminari imung kya bu ward asimaki pot number 1 da maramjadana hapsinduna thamkiba sin aigi isada satharagli ba thawong asi kanagumba kharaga official singa laktuna duna ai isa candidate ama oina thokpa yadana ba thawoina hotnarabra haibisi singnadaba ngamde haiki maka satarak poina to papawmna fashion oina nupi masa singna drug saraklibasi thinghobo matam oire khumokcham joikisan yawoloi ama oibedana tana aiba sanaroi oibedana tana lamdamasigi miyambo afaba lambida purakna ba hotnaramba laipok oiraba hizam irabotki wakhalon ngasigi khunai da tahanba mathautare hauju khunai sida leiriba khwaidigi luba issue di drug issue ni fashion oina inkhalakliba nupa masum nupi masa singna drug sabigi sang hengalakliba si aikhoi khudimangna thingauba phai haina thamoiban AC gi MLA khumoksam joikisan phongdokre wapamasi iramdam miyamgi apunba khawjai lupna sinduna ahumlak suba lamyanbi irabot saitha saireng sidanabaga loinana lup asina phongba Irau khol sepong amasum ku amadi lei haina mingthonba sagol sem lakpati ni ibe sereng phongmagi tharamda athoiba mithung oina saru yaraduna phongdokibani chingmairong da leiba adim jati shiksha ashram da pangthokpa thoramadura mahakna makha taraduna isai sereng iba madi sakba haibisi oiningi haiduna
tamlaga oiba yaba nati lamdam asigi lamyan kibi hijam irabot ki maru oikraba mapok numit thoram ga mari lainana pangthokliba thoram asigi nunggi oiba wakhalon adu ngasigi aiba bisingna khandaba matam oire mahak timisam miyam gi lusingba oibadana tana political party amadi lalhawbagi kayagi su anoba mangal piba lusingma mani hawalagriba nahasingda appeal tawba ngamba larik makhal sing ibiwaki thoram aduda ima kholgi president Dr. Singangbam Chandrakalana Thormapu amadi Social Welfare Department Director ngangom utamna akhanaba mithung oina saruyaki Manipuri Korirol the hijam irabot haibi hiramasida Sahitya Award Dr. Thoksom Ebohol Bina wangaki Thoramdugi manungsana lubasina saknairaba aiba ye school koirak pamamasum CIs sangai jawbibu ikai khumnabu utkhiyari Makasa tharak poina kanglai paki maira news tige topa maruiba paukrana MU gi oza Dr. N Sanatombi ki mathakta thokliba sokos notice handokadabani haina MU gi mairoi sing akan makhongjang sangsinkhre Manipur University gi Manipur Institute of Management Studies ki conference hall hokiba September 15 da Manipur University Students Union na sinduna pangtokiba debating competition amada University asigi Department of Manipur gi Assistant Professor Dr. N Sanatom Singana phongdokiba wapum singi mayokta sokos notice thokiba gi mayokta University asigi mahiroi singna yaningda khongsat ama University asida satlaba tungda masing yamlaba mahiroi singna register gi office ta thomjilaktuna pochai kya thugai khre amadi office adu solon singkhre khongjang adu saruk yakiba mahiroi singna right to freedom of speech manghangano oja Sanatombi gi mathakta thokliba sokos notice handokadabani haibina singba slogan kya laukhi amadi play card kya sijanaki masing yamlaba mahiroi sing aduna MU gi register gi office ta thomjilakpada MU gi authority ga yamna sauna muknaba thoki mahiroi sing athing madu namkhai duna sanglaga MU gi register gi ka solon singki panbayai Manipur University gi register W Chandababu na thakiba sokos notice aduda Assistant Professor Dr. N Sanatombana namin aduda phongdokiba wafam singda Manipur lenga ki tourism you legalize tawba madi tuan ba sensitive obi hiram kya yaubada natana lenga ki mayuk lenga pu lan uhanana ba madi mixa thian ba yabu wafam kya yaure loinana wafam singadu social media ra paktak na sandurakle haina pankibani maramaduna MU gi den singi committee na September 13 mi pham ama pangthoktuna sokos notice thaduna ain goeba lokhatpam tokpa thabak sing lokhanaba warep lokhibani Dr. N Sanatomana thamkibu wafam singadu Central Civil Services Conduct Rules 1964 bu thugai khibana maram moiraga numit tare ni gi manungda aiba sirol oina thajilangna khangan khibani hairi Makasa tarak poina to paumna war on dra ki khongjang da yauriba nisasing kari no Yudi nisana tabra lokesor pali belenga sina miyoi khrana yugi factory linkhat pa yana bagi dama yu legalize tawduna lamdam sigi yamlaba miyoi gi punsi manghana bo hotnari basi lebak thibani Manipur gi Chief Minister N Beren nisa thingbi sangshilibu war on dra ki khongjang sida yauriba nisasing sikari nisasing no Yudi nisana tabra haina khundrapum kendra gi MLA thoksum location phongdokre wafamasi jana neta hizam irabot birthday celebration committee na sinduna ngasi Manipur Dramatic Unions MDU hol pangthokiba samaga kunga taruk subu hizam irabot ki mapo kumon thoramda khundrapum kendra gi MLA TS location phongdokibani lamyan be hizam irabot ki photo da laikat tuna hawdokiba thoramadu da MLA thoksum location hai lamyan be hizam irabot lamdamsigi senglabini lamyan basina imaleba ki damak masagi oizaba punamak thadok tuna thawai katkibabu ngasigi mirolna ningsing batangai fadi lamyan basina pangthoklama thabak thoram sing tungi mirolna tamjaninga oi lamdamsigi na sing nisagi ipakti kan bahai base ekhoigi tawfodrabi thawni phatrab nisa yubu legalize toraga lamdamsigi sitmilon fagat handuna lamdamsi hena phagalakani haidi basi kari wakhalonano Laikai de nisa thingna kana honari ngai sera sida lengana yu legalize torokli besi afaba khongthang nati lamdam sigi miyoi sing thabak wana suraga yu thaksin badagi liver shock tuna leiba kya yauri maramaduna laikai club am smaira pai bising punsilaga yu yon mamadi yu thakpa miyam punna thingmina si haina su location na makatana phongdoki Thoramadura khangabo kendra gi MLA o Surya Kumar masum All Manipur Bar Association gi president Puyam Tomsa Maiteina athuba mithunglen oina saruyaki Atopa paumana plastic tahan local yu miyoi bigi haksang ka hena suon badagi Impal PS na drive sathaduna angak pamongda fagatkre
Manipur lengana Manipur sungliba local using asi Miyoi bigi haksangda kaya yamna sogali haibesi mayek sengna khangnaba export singna thijinbagi thabak sa thanabadagi Miyoi bigi haksangda atuki matik sogali haibesi khangmadagi plastic ta haptana yoliba local using faganaba Manipur gi chief minister na Manipur police ta khangalakpadagi Imphal police station gi OC and ingosana lusing duna ngasi Imphal manung amadi akoibada drive sa thabada plastic ta Imphal police tagi phangwa pawgi matung ina chief minister N Biren gi pokta matung ina ngasi Imphal gi North EOC Dengku Road Singmairong Lambulance amadi Khagem Palina Singba drive sa thabada plastic ta handuna yomlamba local yu kya fagat ngamki ayuk pung taramati phawgi manungna drive asida plastic ta handuna yomlamba local yu liter sani gi matakta fatke duga nimit jungma matung pung ama phawd sa takiba drive ta plastic ta handuna yonba local yu liter sam hena fagat ngamki haidi Pausna Miyoi bigi haksang ka hena suon ba plastic ta hanba local yu yon basingi matakta makatan akan bedrive sa taduna fakat khigani maduna trabadi hariba poyan tawba local yu singasi thakpadigi lamda masigi miyai kyagi punsi khangu takta mangnabigi maram oire masidagi kalhuna ba drive asi sa tharakpani haidi atopa pawmana laikhidraba BDF personnel salamutulagi loina vidalu palak ani gi senpam kusinakre Thawbal district ki Thawbal hawkha Babu Bazar posting taramba hawkiba September 3 masagi anaba mana maramoiduna manung watam sadana laikhidraba BDF personnel sangayumpham part 1 digi MD Salamatulha BDF number 28 ki loina bida ngarang Thawbal district ki ASP Jogesandra Hawbijam gi miya makhada BDF Welfare Association Thawbal gi executive member singna satuna lupa lak ani gi senpam kusina kre haina association sigi publicity secretary Konsam Bikramna press thadorok sirol aman haidi sirol sina hai BDF sing matam kuine dagi tanaduna lakpa demand sing gi marak dagi demand khra salibe sei sigi jun kunga mathoi de pham ki state cabinet mi phamna pass tokroba matung lenga sinanga si phab order pithok pidana laisin biri basi BDF sing gi thamoida nungai ta ba ma sauna pokle maram aduna chief minister amadi mari lena ba official sing mathau ta ba thabak paikhat pina ba puning sing silakli loidana hawkiba August amada pham state assembly session da BDF sing gi honorarium hengatna ba khanari haina chief minister masamana haidoki buwa pamadusu thabak to oina onthok piduna BDF sing bu puning laitana duty to pungam na palenga no sin biu haidi Makasa tarak poina tentakna ngasi state si goriba COVID-19 update ma'am na thamjage ngasi goriba positivity rate si 1.7% ni haibidi ngasi nauna miyoi ani COVID-19 na positive oiba thengnare duga miyoi amata laikhidabagi claim lakti apon boina miyoi sama kunga mathoi ngasi nauna COVID test tokhi nauna COVID-19 na positive oiba thengnarakraba miyoi ani si amana kangpokpidagi ne duga miyoi amana urkhuldagi ne haina sungasigi status update on COVID-19 na su makatana report tarakli Atopa pawaman imung amagi miyoi mari siduna Leiramle Sadisar ki Darga district ngasi matai mana amasu makoi masani makoi yumna siduna Leiram khibaga loinana makoi kanagumba kharana hat poiramba yai haina police na thajari Dagar ki superintendent of police Abhishek palapna phungdokpagi matungina miyoi singadu district sigi Kohari police station gi manung chanba kapsada khunda leiba makoi yumna siduna Leiramba khunja kharana thengnarakibani makoi masada Asok mafam sing Leiram ki haina phungdok laduna makna haiki thawdok thokpham dudagi I taiba singjang amasum phangbaga loinana forensics analysis tawna bathakre laikhidraba sing adu Bolanat Yadav sei kuntraga mari maki loina bi Naila sei kuntra madi masanupa Paramat sei taragani thu amasum Mukta sei tari ni haina makna phungdokli makoi bu khangba kanagumba kharana hatpo iramba yai haina thajari haina phongdok lodun ASP na haki thawdok sugi matangda case ama lokhot paga loina na hauzik thigatpagi thabuk sathari laikhidraba Yadav yumlona ba Orissa gi Balangir district gi ni amadi mahak sahi taramathoi gi mamangda mahaki imunga loina na kapsada khunda honglakhibani hairi haina su pausna makhatana phongdorakli Loisilakpoina to papaw mana panam paksi degi lokosaraga Metei este lista chalanana ba miyam gi wokat mifam Manipurda Metei gi mamaldi ML 500 gi Eshingna Maru oi ST DCM Manipur gi yelhomi Metei bu ST lista yohanduna constitution safeguard pi gadawini haina sangsilibu wokat miyam gi Sarukam oina ngasi su Scheduled Tribe Demand Committee Manipur ST DCM gi makhada mongsangai da leiba Sun Club ki ground of wakat mifam satakre wakat mifam adugi matangda ST DCM gi Publicity Secretary W Ananda Metei na makhatana hai ML 500 ki plastic bottle thingna state cabinet phamduna kumja English ngani kungani thu ki January dagi thingki
Masi sahi ama supna khanaraga lawkibi state cabinet waribni adobu SDDCM na sahi tara supna democratic khongjang sangsilakli ba sibudi khanabadi lairadana yengba phawbu yengbidri sahi tararam helaba khongjang mitei meitei gi hingbi constitution right phangnaba khongjang sibudi khanabida ba haibasi plastic sing bottle ml 500 na manipur gi mitei meitei amadi mamal gi hena lui haibani haina lawdaba ngamde hauji ko yadi myam paw simatang se lusinjarage masumyam pun anoba update ngaminasi